Board of Secondary Education Manipur Bosem Lowa Class 10 Examination 2021 gi fall ngasi nungthil lauthokre mahiroi singna Bosem Class 10 Examination gi result asi manresult.nic.in da changduna online gi khuthangda yengba yagani hairi result adu state ki education minister Sorok Khaibam Rajan Singh na lauthoki Thoromaduda A Bijoy Kumar Singh chairman Bosem N Nand Kumar Singh director education is Manipur amasung M Hare Krishna commissioner higher and technical education is na saruyakhe Manipur COVID-19 ki anisuba wave na kham thengna awaba saitheng piri Manipur government na su total curfew makha tana August 3 fauba sangdoktuna COVID sandok pagi chang hanthana na bakan honari charagasida status da aine yadaba mayai kaba polam kyadi marangkaina fangi hanadagi hena nuaina business adum chathari hariba polam singasi maru oina COVID ki safu kanna leiriba Delhi Kolkata amsung Hyderabad tagi Manipur yoropani haina People's Action for National Democratic Movement pandamna fongdokli flight purakpa polam singasi COVID ki man spreader oina miya marakta changlaga leptana sandorogli bani maru oina Thangal Bazar amsung Pauna Bazar da dukan hangbagi ayaba laitaba charaga sida kamdona polam singasi miyam da yamna komna yonbano habsi hidok mathau tai lambi hanglingai athingba laitaba matamda su kwamarna jarda khaini Pan Parag amadi Gutkana Chingba Kayasi Mahiro Loop Kayana amadi CSO Kayana Leptana Pagat Krabani Haujik Sexina Thingduna Mi Fawa Lambi the Tokayada Matamasida Polam Singasi Lambi Satpada Thingba Laitaba Security Forces Tingi Kut Yaurabra Haina Chinga the Bangamde Essential Service Ki Manung Chanba COVID ki Frontline Warrior Ni Haina Thingba Asina Konsindaba Kambuna Chawna Mateng Panglabra Haibi Chingabalai Taseng Harabada Thangal Bazar Amsung Pauna Bazar Gi Dukan Singi Mamangda Police Person Kara Disoidina Lay Makoyadu Dukan Hangbe Ade Haibagi Ngakibra Natroga Makoyne Sanglaga Hanglibra Amadi Soidina Ore Mahiro Luf Amadi CSO Singsu Total Curfew Manung Dadi Maram Chadna Thokpa Chatpa Yabanate Aduna Dingakpi Senbiriba Mapuna Natanadi Attain Oiro Habasi Masana Taraba Wafamni Maramaduna Hiramasi Matanga Manipurgi DGP na Akan Bamiang Sanghaning Haina Pandamna Hairi K Magazit Singh na Manipur Legislative Assembly ki Secretary Pham Hayeng dagi puragani Imphal West ki Manung Chanba Karam Awang Laikai dagi Magazit Chahi Yangkhai ga manga asi LLB ni Mahak Manipur Assembly Secretary ta Under Secretary oina haukiba English singa chamapan marifudara mapanda join tauki COVID ki laina laichat marakta India na Malem gi oina health sector da khwaidagi hena miyeng changbalai bak oiri haina MSME Micro Small and Medium Enterprises ki National Board Member Robin Blackie na haikre wafamasi mahak na ngasi Imphal West ki Maibam Laikai Mayai Community Hall da pangthok kiba free vaccination and free food bank gi thoram amada fongdokibani thoramasi Robin Blackie gi miteng makada Manipur Sarkar gi Health Services Library and Cultural Center LCC Kaibung Maibam Laikai amadi Young Men's Development Association Bliwalambi ga kusamduna pangthokibani Manipur gi Imphal East ki Lamlai Assembly Constituency gi manung chana laiba Nongpok Kaksing de gi Chanura Saikhom Miraba Chanuna Japan Yumbu Oiduna Chathariba Tokyo Olympic ta Nupi gi weightlifting gi Kazin Fumapan gi category da silver medal lobada natana clean and jerk ta world record thamduna Manipur bu tom thil ngalhan bagi damak Manipuri Chanura laisem maru macha laimana thagatpa amadi nungai fongdorakli Imphal West District BDF Welfare Association na duty manungda sokapan yauraba BDF personnel singda Mateng Pangkre Government Polytechnic ta posting taba BDF personnel S Sasikanta Maitai duty tauringai da khanghodana stroke torokpadagi sis hospital da pukhatuna laingdi loinana city police station da posting taba BDF personnel S Bobo Singh na Western Kangla get the accident thokna yet ki khongnam teklaga Rims ta laingdi BDF personnel anigi mafam da sel oina punna lopali sing nimfuga manga district asigi SP Dr S Ipomcha MPS Emi Eng Makada Imphal West District BDF Welfare Association na District Welfare Fund dagi mateng pangkre ngasi lomi singni apun balof Bisnupur District amasung All Manipur Manpower Upliftment Center na amuku amasung Yuko Bitkilam jing makada hangliba Bisnupur District COVID-19 Task Force ki matenga loinana Bisnupur District ki lomi singda urea hard bag satret ki yangkhai fangkre ngasi har loba lakhiba lomi singna har fangnabagi damak mari leinaba singbu thagatpa phongdokhi TS Norendra President Lomi Singh apun balu Bisnupur District na phongdokhibada anirak subo oina Lomi Singh da har yanthokliba asida achoba thodang lobiriba Chief Minister Agriculture Minister amsung Department gi miyoi singbu thagatpa phongdokpaga loina Manipur gi Kachin Koya sinba thungna Lomi Singh na har gi award pa leiriba asi yamna bathu matamda yengsin birakani haibagi thajabasu thamki Tokyo Olympic ta hausi forward China na gold kungamatoi silver taragani thoi amadi bronze taragani thoi punna medal nimfu manga fangduna medal telida
मालेंगी लेबाकसिंगदगी मांगजिन थादुना चली जापान गोल 13 सिल्वर मरी अमदी ब्रोंज 9 पुनम मेडल 19 फंगदुना अनिसुबदा लैरी यूनाइटेड स्टेट ना गोल 13 सिल्वर 13 अमदी ब्रोंज 12 पुनम मेडल 95 फंगदुना अहुम सुबदा लैरी इंडिया की ओइनदे हौजु फावदा सिल्वर मेडल अमल फंगदुना 53 सुबदा लैरी